ngoi kapshan gera bom hunjin gera eikhoi gidi Toubam thokpo keno to hongoi amukta thoktriba thongdo ama ngarang si Sri Sri Govindaji Temple Board ki kang sariba mafam aduda kanagumba gari ngobada tongna laaga horaga kapsalamba haiba tare masimak yam laibak thibani ana yaningdaba leiraga su eikhoi da haibiu Temple Board ki site ta haibiro Facebook ke gumona su harau ba dagi nungai bagi kai tare phongdo ko ina kang chingba si oina uhali madumakti aranba wakhanni na lining langshan gi oiba mawong do pangthok jaba kang chingba gi thoramni yamna lepak macha tataba amadi wakhan yaudaba migi wakhaloni adana masi tawriba posi akoini yana na tawbusu nate handang na han basu nate adana sigumba dharma mada dharma mana yengchenba khotpa adu aina mayam da haijining badi nongmai kapsalaga adagi bom hunjani khone haraga kang lepkadaba nate date 8 ta thingi pung amaga makhai tabada mani mandir dagi singason dagi akoi jagannath balbada subhadra ahum lengthoga jagannath deva gi ratha jatra si pangthokani amari pung ani swai dagi kang chingba hogani aduga akoi chingduisi sumna dangi MFDC mamangko kang chingo momai leraga amo akoi se kang simaina hanjilakani akoi meitai ngatani akoi yasam luraba matam sida akoi masen simaina onjanadana phuna naba chaina naba khana naba sinbase masi tawbiganu